Sahicha kayagi mamangdagi Manipur matam adugina kanglaipak haina khangnaramba iramdam asi ningkha tamna matik manga laina panba lamdam ama oiramki. Matam aduda yumlonaba atoppa laibaksingna landaraktuna khudum chankhrabasu thawna pharaba maraibakidamak thawai kathokpa ngamba aikhoigi ipa ipusingna yeknabasing aduga mayoknaduna iraibakidamak lepki. Adubu ing kumja lesing chanipan marputara mathoigi Anglo Manipuri lan adugi matungdagidi lamdam masida awonba masak ama lakre haibiyare. Aikhoigi iramdam masigi honglakliba tongan saktam singa sina maram oidunasu angan mamatamda aikhoigi ipa ipusingna thambiramba puwarigi masak singadu ngasigi mirolna khak kauphade. Ngasigi Manipurda haugalakliba nahasingna puwaribu nainaduna amadi masibu nahongnana masak khangduna lamdam masibu mating lehenbada achoubu thaudang lawpham thoi. Anganba matamda lamdam masida palamba ningthauksingna laibak mara tapna pananaba hotnaba matamda tongan laibak ki chana pathapsing chana halamki. Asigumba laingaklongi phazaraba chanabi adugidamak aikhoini ngasisu sauthokchaba pokli. Akashbani Imphal gi pau kangbuna yumsakashin namit khudingi ayuk pung 8 taba matamda sandokchariba akhanaba thorong gi sharuk ama oina ngasi puduna lakchari Manipur gi puwarida Loiyumba Shinyel. Manipur gi puwarida Loiyumba Shinyel bu lamdam masigi ihan hanba ai belengaklon gi chana pathap haibadi sangbidhan amani haina lawnari. Kanagumba ai be itihaskar kharana masibu Loiyumba Shinyel haina su khangnari. Ing kumja lising matsupna humputara maridagi ing kumja lising machama tara nithoi phawbada Manipur ningthau oiduna pankhiba maidingu Loiyumba gi matam ing kumja lising machama tara dagi aib chana pathap asi larikte ithoktuna lamdam masida chana bahauki. Masigi matangda maidingu Loiyumbana chana pathap asi Manipur da chana naba lauthokhibaga mari lainana Loiyumba Shinyel da asumna iri. Langsangta phamtuna laing thau Loiyumpana haye. Loiyumba Shinyel asi maidingu Loiyumba gi matung tarakpada pankhiba ningthausing Kiyamba, Khagyamba, Garbaniwas, Bhaigasandra amasung Jogendrajit ki matamda matam gi oina semdok sadoktuna makha tana chanahanki. Hairiba lengaklon gi chana pathap asi ing kumja lising chanipan marphutara mathoi phawba chanarami haibu wafam larik singda thengnari. Masina takpade Manipur bu British na loksindringai gi mamang phawbada Loiyumba Shinyel asi Manipur gi lengaklon gi chana pathap oina chanarami haibasini. Lengaklon gi chana pathap asida maidingu Loiyumba gi mamangda palamba ningthauksingna matam dugi oina chanaramba niti niyam singsu adumak yauri. Masida Manipur da chanaramba lengak sasan lam sandokpa amadi pibagi niti niyam wayal gi chana pathap miyamna ingedaba niti niyam na chingbagi matangda iri. Niti niyam sing amadi chana pathap sing asi matam gi oina palamba ningthausing aduna lepani. Adubu ningthongna pamle haidunasu mamangdagi chanaduna lakpa chana pathapsingi mayokta karigumba anaubu niti niyamsing hektamak chanahanbagi wafamdi laite haina puwarigi maramda iba lariksingda thengnari. Loiyumba Shinyel da yauriba tongan chana pathap asi kupna nainabada matam changadaba oibana ngasigi thoram asida larik asida yauriba Manipur gi ningthausingi matamda chanaramba lalup kaba amadi yumnak sagai singda makhoi gi oiba sintha amadi masil yanthokpagi matangda khangminasi. Anganba matamda Manipur da ningthauna leibak ngakpagi thabak asi lalup ki makhada chatharami. Loiyumba Shinyel gi matung inna Manipur bu pana mari thokna khaido I hairi. Hairiba pana mari adudi laifam pana, ahlup pana, khabam pana amasung naharup pana haibasini. Hairiba pana sing asigi makok thongba phamnaiba kunthra thoina lengak londa ningthaugi mateng pangani. Atopa itihaskar singna iba larik kharadana maidingu Loiyumba gi matamda lup taruk thokna amuk khaidokhi haiba wafam asini. Hairiba lup sing adudi khongcha lup, nongmai lup, angaubu lup, laishol lakpa, tolong khomba lup, khurai lup, lup khuba lup amasung khwaija lup haibasini. Matam adugi pana ama haibasi haujiki matamda jila ama natraga subdivision amagummani. Taubutabu akaknabu yumnak sagai gi matung inna pana khaidokpagi mawong asi matamduda chatnarami.
Pana ama hairaga hojiki leiriba lamgi ngamkhuida semba sharuk amadi natte. Pana amada yauriba imung khudingmaki natraga phurup aduna makhoigi maraktagi ningthaugi haibadi konungda mathau tawnaba mi thagani. Masibu lalup thaba hairaga su khangnai. Pana amadagi masagi sahi 13 churaba aduga ningthauda khazana kaduna hector amarongi lamda lau singugi thabak tawba yaraba mi amabu lalup thagani. Asumna Panagi mahut sinduna lalup ki chana pathapta yauraba mi aduna loishangda haibadi konungda numit niphunigi manungda numit 10 kaduna mahaki mahi natraga chanaba sinphamda mathau tawgani. Khara thengtharakpa matamda kanagumba lalup ki chana pathap ngakna chattaba mi adudagi matam aduda lupa ama fine oina lawgani. Senpham aduna mahaki mahut sinduna mathau tawgadaba mi ama nekkani. Lalup ki makhada khundin haiduna masa loishang ama laigani. Masigi mathongna lalup ki makhada mathau tawriba miyoishing asi mathau ningthina tawribra haibadu yangshinbani. Matamaduda lalupna konchindaba laibak ki thabak amatta leiti haibiyai. Laibak na santi oina ingna sikna panma matamda masina laibak ki senmitlon chawkhatnaba thabak thawda tawgani. Lal gi matamda laibak ngak senbagi thabak tawgani. Maram asina lalup ki pathap asina Manipurda ningthau palingi matamda laibak ngakpadamadi laibak ki thabak thoramda achaubu thodang lorongki. Hairiba chana pathap asi Anglo Manipuri lan matung Surasan singna ningthau phambal ka kibanumit haibadi English singama chanipan marfutara mathoigi September tang 18 dagi Manipurda amuk hanna chanahan khidrei. Atopa amana tampaki miyoising lalup kabagi mawong matauga singda khundariba tongan ba chingmi phurup singna lalup kabagi mawong matau asiga khenagani. Singda khundariba phurup singna konung haibadi loishangda mi thaduna lalup kabagi thabak toromde haina akhang ahi singi wafamda thengnari. Lalup kabagi mahutta matam maduda chingi tongan ba phurup singna makhoina ningthauda lalup kabagi polam chahigi oina konungda thingatkani. Hairiba polam adusu chingmi phurup amaga manaroi. Tongan khaidoi Manipurda ningthau palingai matamda leiramba chana pathap amadi lalup kabagi matangda khurai konsam laikai da leiba ariba lairik nainaba Dr. Konsam Manik Channa Akashvani Imphal gi pau kangbuda asumna hai. Administration ama adagi ningthau gi or samna hairoda state administration amadi makhada Teyongwada wakari kay mayam kumbasi loina yoba lalu system isdi maitena administration si ngamna boy damota tampaki yuna emission si 40 days ye manuda numit tarani di state ki Thokchom state ki Thokchom sina maitei gede apply to singi apply to de lalu kaba matamda singi ningho dagi maitei ningho na shen noina pasha logde aduga singi de lalu kaba dugi mohuta makhoina lalu ki mohut pot noina porkadam maring na khoi de fingu po parmani po ulkhulda noide thoiding porang adu poro adagi tribe amada thang adu dugi makan dinga sharo asini singba asi na fixed Atopa Manipurda ningthau panma matamda chanaramba pathap amana yumnak ki matung inna tawgadaba sintha haibadi masil khaidoklamba asini. Laibak asiga laingak lon sanmit lon amadi lining lol ga mari lainana yumnak sagai singda makhoi gi oiba akaknaba tawgadaba sinpham adu yanthokpani. Maidingu loyumbagi matamda iramba loyumba shinyenda yumnak sagai singda piriba sintha masilgi matangda ningthina yauri. Masi maidingu loyumbagi mamangda pankhiba ningthauksing adugi haktaktagi chanarambasing adu loksinduna amadi madugi mathakta atopa mayam ama hapsinduna laibak asida chanahankhibani. Maidingu asigi matung tarakpada pankhiba ningthauksing nasu matamgi oina pangthokadaba masilasi haptok hapsin tawduna makha tana chanarakhibani. Manipurda ningthau palingai gi itihasta masil kaubu larik ama ningthau khagyambagi haktakta iramki haiba wafamsu
अखंग अहिसिंग इबा लाइरिकसिंग थ्यांगनरी मणिपुर मिटई निंगथौसिंग पानबा मतमदा मिटई की यक सलाई तरेट की मखादा लैबा तोंगान तोंगान युमनाक सगैसिंग अकक्नब सिंथासिंग यंथोकपगी चना पथाप असि लैरंबनी हाइरिबा सिंथा असिदा फिसा लोनसा फी मचू संगबा मतमदुदा सिजनरंबा पोलमसिंग साबा उमंग लाइसिंग इराटपा अमाइबा अमाइबिना सिंगबा कयागी सिंथासिंग याउरी समलपना पल्लबदा थिंगुजमना मुंगफी हाइबा फी असि सागनी निंगथौजमना चिलफी हाइबा फी असि सागनी वाहेंगबमना तुलाई कुफी खोशनामना फिमू लानफी कोंगबमना पुरुमफी सागनी हाइबना सिंगबा याउरी मसिगी मतंगदा लोयुम्बा सिन्यलदा असुमना इरी थिंकुचम नंगती मुंगफी सावो निंगथौचम नंगती चिलफी सावो वाहेंगपम नंगती तुलाई कुफी सावो खोशनाम नंगती फिमू लानफी सावो कोंगपम नंगती पुरुमफी सावो हाइरिबा युमनाक सागैसिंग असिदा नतना मतम अदुदा तोंगान तोंगानबा युमनाक सागै कयादा मखल मखा कयागी मतम अदुदा सिजनरम फिरोलसिंग साबगी सिंथा सिनखी मसिना ताकपदी तरानिथोय सुब सही चागी मतमददी मणिपुर फिसा लोनसागी थबक असि मखल मखा कयागी डिजाइन पुथोक्तुना यामना चौखटले हाइबसिनी अतोपा अमना मतम अदुदा लैखिबा युमनाक सागैसिंगदा फी मचू संगबगी थबकसु निंगथौना सिनखी मसिगी मतंगदा लोयुम्बा सिन्यलना यावरंबा वाफम खजिक्तंग पल्लबदा लंगसंगपम खुमुकचम नंगती कुमलांग कुंपाल लैपु संगओ लंगसंगपम सिंख्वामपम नंगती चिंगमांग मुयुम लैपु संगओ लंगसंगपम यिरोमपम नंगती तला उरैरोम मकोंग मैरी मालपपु संगओ मणिपुर मिटै निंगथौसिंग पालिंगै मतमदा चनरमखिबा लैंगाक लोन अमदि सेनमिट लोनगी चना पथाप असिगी मतंगदा पल्लदुना मणिपुर की पंडित लोइसंगी पंडित ngaरियानबों खोमबना आकाशवाणी इम्फाल की पाउ कांगबुदा असुमना फोंदोरक्ले अखोइना ममांगैदगी निंगथौ पालिंगैदगी हौना मणिपुर हाबा अखोइ कंगलैपाक मसिदा निंगथौना करमाइना लैबाक ngaklepage हाइबसिदा लैबाक सिगी माइगै मरी सुंदाइनि पानाइना पाना हारे समना पाना हाना खाइदोगा लैबसि पाना पाना सिगी थौ पुबसि हापतोइनि पाना संलाकपा काइना लैरिबा सुमाइना अखोइ जुरिडिक्शन जी खाइदोगा माइगै मरी सुंदाइनि पान मसे इनगी खुरजी पेगी चहुम हाय हल्लमनि वाइदा लैबाक ngakपसे पुलप से सुपचलगा पाइरगा मदुदा कंट्रोल तौदोइनि मदु ngamnabagidamukta लोयुम्बा निंगथौ महाराजगी हाक्तता लोयुम्बा सिन्येन हाइदना लाइक अमा कोइना हजि मयाम नैनबिरिबा लोयुम सिन हाइबसे मसिदा कना कनाना करी करी थबक तौबदगे हाइ अदुगी मरमदा सुगाइना इबा अदुगुम लाइरेकनि मसिदा यावरिबा सिंगसे मसिगी मनुंगदा सिनफम सिंगसी खक्ता नतना अखोइगी लाई सिंगसिबाव कना कनाना कयुमना करम करम लाई लाटकदगे हाइदना मागी सुगाइना इरेगा थमम कइगिनो हाइबदा सागैना लाइबु लाटपा हाइना मसिदा तोंगाना सागैना लाइसंबा हाइदना अखोइ सागै मयामसिना सी लाइसि लाइकदबनेना डिटेल इरा थंगरे अदुगा लोइना लोइना थांजमना थांग सारे हारे यानी ओइनामना पे सारे हारे खुदमनि असुमाइना मी सिंगसिगी सिंफम अमममसे अखोइगी फील्डुदा स्पेशलाइज तौहल्लगा सिजिन्नबा कल्चर तौहनबा हाइतारे पोटसी असुकी मतिक अखोइगी मतिक मयाइ थोकनबगी थबकसिदा अदुमाइन तौरगा मदुगी सिस्टम दो अदुदा इबा लाइरेकनि इरिबा लाइरिक असिगी मवोंग असि लेरमबना ngasi अखोइना लमदमसिदा अखोइसे सिगुम जातिनेना चाउथोकजबा ngamiबसे लैबा अमा ngakpa matamda khudingmak loi changi thang saba changi kolu komai adagi haru anan phisa lonsa adagi se phi sanaba machak saba samje sabam aina leisi phi sanaba pangandiam sita saba sumaina adagi mafam se sida sigumba mi sina si sagadabani haise si khaidoga leigibasina aina puthokjaraiba potse masi creative ma yauna puthokpa ngamba तेम मत सारगसु थांग मत सारगसु पोटसीगी अइने इपाने इपुना तौरंबा थबकनिना मदुगी पोतुदा हेना अखोइ खुलोइसनबा अखोइगी पोतुगा खुजु खुलाइदगा मसक खंगना सिजिनरपा ngamba अदुगी मसेक मंगान थोनबा ngamba पोतो अमा पुथोकपा ngamnabagidamakta अखोइना सिंफम ममम नायहल्लगा प्रोफेशनलाइज तौहनबा हाइतारे समने हायदा पोतुगी फील्डुदा फील्ड एक्सपर्ट ओहनबा हाइतारे अदुमाइ तौनमगिदमक्ता सेमंबा अदुगुमबा कॉन्स्टिट्यूशन लाइरिक मखन अमने अदु मसिगुम लाइरिक सिटी
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯅꯩꯅꯕ ꯄꯨꯊꯣꯛꯄ ꯃꯁꯤꯃꯁꯨ ꯆꯪꯉꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯒꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯄꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯔꯒ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯁꯦ ꯂꯪ ꯁꯪꯕ ꯍꯥꯏꯔꯁꯤ ꯀꯨꯝ ꯗꯥꯏꯌꯤꯡ ꯍꯥꯏꯅ ꯏꯟꯁꯥꯏꯀ꯭ꯂꯣꯄꯤꯗꯤꯌꯥꯗ ꯌꯥꯎꯔꯤꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯨꯝ ꯗꯥꯏꯌꯤꯡꯁꯦ ꯀꯨꯝ ꯍꯥꯏꯕꯁꯦ ꯁꯪꯈ꯭ꯔꯕꯗ ꯀꯣꯛꯄ ꯂꯩꯔꯣꯏꯗꯧꯕ ꯃꯨꯒꯥ ꯃꯨꯒꯤꯒꯤ ꯀꯥꯕ꯭ꯔꯪꯒꯤ ꯂꯪꯁꯤꯗ ꯁꯪꯈꯤꯕꯗ ꯀꯨꯝ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯀꯨꯝ ꯊꯤꯕ ꯋꯥꯔꯦ ꯀꯨꯝꯁꯤ ꯁꯪꯈ꯭ꯔꯕꯗ ꯃꯥꯗꯤ ꯀꯣꯛꯄ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯨꯝ ꯁꯪꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯕꯣ ꯂꯩꯀꯥꯏ ꯍꯥꯏꯔꯦꯅꯦ ꯀꯨꯝ ꯁꯪꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯃꯃꯝꯒꯤ ꯄꯣꯠꯁꯛ ꯑꯃꯃꯝꯒꯤ ꯊꯕꯛꯇꯨꯒꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡꯁꯤ ꯂꯣꯏꯅ ꯄꯤꯔꯝꯃꯦ ꯑꯇꯣꯞꯄ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯐꯤꯔꯣꯜꯁꯤꯡ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯐꯤꯁꯥꯕ ꯃꯉꯥꯅ ꯁꯥꯕ ꯀꯥꯡꯕꯨꯅ ꯇꯧꯒꯅꯤ ꯃꯁꯤꯗ ꯆꯔꯩ ꯐꯤꯁꯥꯄ ꯍꯥꯏꯕꯁꯤꯅ ꯃꯀꯣꯛ ꯑꯣꯏꯒꯅꯤ ꯃꯍꯥꯛꯄꯨ ꯅꯥꯎꯇꯝ ꯐꯤꯁꯥꯄ ꯌꯥꯡꯅꯨ ꯐꯤꯁꯥꯄ ꯍꯩꯁꯨꯅꯍꯥ ꯐꯤꯁꯥꯄ ꯑꯃꯗꯤ ꯈꯣꯏꯔꯤꯌꯥꯟ ꯐꯤꯁꯥꯄꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯥꯕ ꯂꯣꯏꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯪꯁꯪ ꯁꯪꯂꯥꯡꯃꯩ ꯍꯥꯏꯕꯗꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯊꯝꯐꯝ ꯀꯥꯗ ꯅꯤꯡꯊꯤꯅ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯈꯣꯏꯔꯤꯌꯥꯟ ꯐꯤꯁꯥꯄꯅ ꯇꯧꯒꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯅꯤꯡꯊꯧꯁꯤꯡꯅ ꯄꯥꯟꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯁꯤꯡ ꯏꯔꯥꯠꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯃꯪ ꯂꯥꯏ ꯃꯥꯄꯜ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯕ ꯊꯦꯡꯅꯩ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯎꯃꯪ ꯂꯥꯏ ꯃꯥꯄꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯟꯖꯔꯝꯒꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯌꯤꯡꯊꯧ ꯍꯟꯕ ꯃꯣꯡꯕ ꯍꯟꯕ ꯅꯥꯎꯀꯟ ꯃꯨꯋꯥ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯆꯈꯥꯕ ꯃꯥꯔꯖꯤꯡ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨꯅꯤ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯩꯅ ꯏꯔꯥꯠꯄ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯏꯔꯥꯠꯅꯕ ꯂꯣꯏꯅꯅ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯁꯤꯟꯊꯥ ꯑꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ 95ꯗ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯣꯏꯌꯨꯝꯕ ꯁꯤꯟꯌꯟꯗ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯪ ꯄꯜꯂꯕꯗ ꯏꯔꯣꯝꯅ ꯈꯝꯂꯥꯡꯕ ꯂꯥꯏꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯁꯣꯔꯦꯟ ꯁꯪꯕꯝꯅ ꯁꯣꯔꯥꯔꯦꯜ ꯂꯥꯏꯕꯨ ꯁꯦꯟꯅꯒꯅꯤ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯩꯁꯅꯥꯝꯅ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯈꯣꯏꯁꯅꯥꯝꯅ ꯄꯦꯇꯪꯉꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯁꯦꯟꯅꯒꯅꯤ ꯂꯨꯋꯥꯡ ꯁꯪꯕꯝꯅ ꯂꯨꯋꯥꯡꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯌꯦꯡꯁꯤꯟꯒꯅꯤ ꯃꯪꯁꯥ ꯇꯥꯕꯝꯅ ꯄꯨꯔꯩꯔꯣꯝꯕ ꯂꯥꯏꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯒ ꯌꯦꯡꯈꯣꯝꯅ ꯆꯈꯥꯕ ꯑꯃꯗꯤ ꯇꯦꯛꯆꯝꯅ ꯂꯥꯡꯒꯣꯜꯁꯤꯡ ꯁꯦꯟꯅꯒꯅꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯣꯏꯔꯥꯡ ꯐꯛꯇꯣꯝ ꯉꯥꯛ ꯁꯦꯟꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯏꯔꯤ ꯌꯤꯔꯣꯝ ꯅꯪꯇꯤ ꯈꯝꯂꯥꯡꯄ ꯁꯪꯑꯣ ꯁꯣꯔꯦꯜ ꯁꯥꯡꯄꯝ ꯅꯪꯇꯤ ꯁꯔꯥꯔꯦꯜ ꯁꯪꯑꯣ ꯁꯔꯣꯠ ꯈꯥꯏꯄꯝ ꯅꯪꯇꯤ ꯐꯧꯑꯣꯏꯄꯤ ꯁꯪꯑꯣ ꯍꯩꯁꯅꯥꯝ ꯅꯪꯇꯤ ꯄꯥꯟꯊꯣꯏꯕꯤ ꯁꯪꯑꯣ ꯈꯣꯏꯁꯤꯅꯥꯝ ꯅꯪꯇꯤ ꯄꯦꯇꯪꯉꯥ ꯁꯪꯑꯣ ꯂꯨꯋꯥꯡ ꯁꯪꯄꯝ ꯅꯪꯇꯤ ꯂꯨꯋꯥꯡꯁꯤꯡ ꯁꯪꯑꯣ ꯃꯪꯁꯥ ꯇꯥꯄꯝ ꯅꯪꯇꯤ ꯄꯨꯔꯩꯔꯣꯝꯄ ꯁꯪꯑꯣ ꯌꯦꯜꯈꯣꯝ ꯅꯪꯇꯤ ꯆꯈꯥꯄ ꯁꯪꯑꯣ ꯃꯣꯏꯔꯥꯡꯊꯦꯝ ꯅꯪꯇꯤ ꯃꯣꯏꯔꯥꯡ ꯐꯛꯇꯣꯝ ꯁꯪꯑꯣ ꯇꯦꯛꯆꯝ ꯅꯪꯇꯤ ꯂꯥꯡꯀꯣꯜ ꯁꯪꯑꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ ꯃꯥꯂꯦꯝꯗ ꯆꯥꯎꯈꯠꯂꯕ ꯑꯔꯤꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯪꯂꯦꯟꯗꯒꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅ ꯑꯏꯕ ꯁꯪꯕꯤꯙꯥꯟ ꯂꯩꯕ ꯍꯧꯈꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏꯌꯨꯝꯕ ꯁꯤꯟꯌꯟ ꯑꯁꯤ 12 ꯁꯨꯕ ꯆꯍꯤ ꯆꯥꯗ ꯏꯗꯨꯅ ꯆꯠꯅꯔꯕꯁꯨ ꯏꯪꯂꯦꯟꯗꯗꯤ 12 ꯁꯨꯕ ꯆꯍꯤ ꯆꯥꯗ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯖꯣꯟꯒꯤ ꯃꯇꯝꯗ ꯃꯦꯒꯅꯥ ꯀꯥꯔꯇ ꯍꯥꯏꯕ ꯔꯣꯌꯦꯜ ꯆꯥꯔꯇꯔ ꯑꯁꯤ ꯄꯨꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯖꯣꯏ ꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯌꯨꯝꯕ ꯁꯤꯜꯌꯦꯟ ꯂꯣꯏꯌꯨꯝꯕ ꯁꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯣꯏꯌꯨꯝꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯕ ꯑꯗꯨꯕꯨ ꯔꯣꯌꯦꯜ ꯏꯗꯤꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜꯒꯤ ꯆꯥꯔꯇꯔꯒꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯄꯦꯔꯦꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯏꯇꯤꯍꯥꯁꯄꯨ ꯅꯩꯅꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯂꯧꯏ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯂꯣꯏꯌꯨꯝꯕꯒꯤ ꯃꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞꯀꯤ ꯄꯣꯖꯤꯁꯟꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯝꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯃꯌꯥꯝꯅ ꯎꯔꯤꯁꯤ ꯃꯍꯥꯛꯁꯤ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯣ ꯍꯥꯏꯕꯁꯤ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯂꯧꯅꯕꯅꯤ ꯑꯗꯨꯅ ꯂꯣꯏꯌꯨꯝꯕ ꯁꯤꯟꯌꯦꯟ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ 1915 ꯖꯨꯟꯒꯤ ꯇꯥꯡ 15ꯗ ꯑꯩꯈꯣꯏ 13th ꯁꯦꯟꯆꯨꯔꯤꯁꯤꯗꯩꯁꯤꯗ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯖꯣꯟꯁꯤꯅ ꯉꯁꯥꯏꯒꯤ ꯃꯦꯒꯅꯥ ꯀꯥꯔꯇ ꯑꯁꯤ ꯔꯣꯌꯦꯜ ꯆꯥꯔꯇꯔꯁꯤ ꯄꯨꯊꯣꯛꯏ ꯑꯦꯛꯖꯦꯛꯠꯂꯤ ꯃꯗꯨ ꯄꯨꯊꯣꯛ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯣꯏꯒꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯍꯥꯔꯥꯅꯤ ꯇꯧꯒꯗꯕ ꯃꯊꯧ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯅꯃꯛꯁꯤ ꯏꯕ ꯑꯁꯤ ꯃꯦꯒꯅꯥ ꯀꯥꯔꯇ ꯑꯁꯤꯒ ꯉꯁꯥꯏꯒꯤ ꯂꯣꯏꯌꯨꯝꯕ ꯁꯤꯟꯌꯦꯟꯒ ꯑꯅꯤꯃꯛꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁꯄꯨ ꯅꯩꯅꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯁꯤ ꯂꯧꯕꯅꯤ ꯑꯗ ꯃꯁꯤꯒꯤ ꯔꯣꯌꯦꯜ ꯏꯗꯤꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯃꯁꯤꯗ ꯄꯤꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯑꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯏꯇꯤꯍꯥꯁ ꯑꯁꯤ ꯑꯃꯨꯛ ꯔꯤꯀꯟꯁꯇ꯭ꯔꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯃꯈꯜꯒꯤ ꯔꯣꯜꯁꯤꯃ ꯁꯤꯗ ꯌꯥꯎꯏ
aduna hariba kasagi magi royal edict ase kamainda karida base tobuge ha matu mamang da sakheba ningthok singi magi sasan gi mong sing society gi mong sing economy gi aspect padam asi yong kanda matung da karama mo amada laiba asibu puhlapda yagadagi habda khallaga madugi mamang da thogiba mayam gi da base rogi ihiba adum amani aduna hariba ningthok loyum gi matam masidadi Manipur asida Loiyumba Parmatunda entire valley budi ningthaugi ore chingi portion kharaga ore aduna Loiyumba na khoigi gasagi valley leriba akhoigi yumnak mayam ama chingda leriba kambu singa sida masida magi heglebi yumnak pun masida mogi assignment man piyo masigi assignment asibu kari kogi bu akhoina Loiyumba Shinyel ne kausne masigi assignment asida economic angle dagi dharma gi angle dagi maiba maibi gi angle dagi adagi khoigi ningthaugi magi etiquette ningthau na kaidogani maharani na kaidogani anga mathau na kaidogani adigi amu laiba gi general kamai togani haiba singasi haiba Loiyumba Shinyel sa loiba si yawi akhoi masina occupation yam pirak adigi yunak aduna adu tawro kaina ada taseng masida yunak na tana khoi gi maiba maibi gi khoi masi english ta samanism haiba samanism gi portion sing si yawi adigi umang lai akhoi hoji lai umang lai singche basi karam ba yunak na umang lai sing asigi maintain togadagi asi yauri aduga loina akhoi administrative department kaya amu open tawi khoi basi loisang haji adigi amu ningthaugi function ningthaugi bharani gi function magi etiquette magi akhoi magi mingthon phamthon adigi decoration gi adigi amu kwaitagi bu akhoi magi mana takaman pibagi khopragi panama masida loi yawi loina khoi sense of justice ki rule of law gi amasung ngasagi matam keep toba khoi standard type keep tobagi matang si yawi masi panama yongrakanda akoina itihas pu nainaba kambu singna akoina hairisi Manipur gi oinadi ihan hanba akoigi written constitution amani haidana akoina masi lobun ana Loiyumba Shinyel che royal edict oibadana tana Manipur gi ihan hanba akoigi written constitution amani haidana akoina masi long Mitai ningthok singna palingai matamda yumnak sagai singda yanthok masil haibadi sinthasi yamna pak chauri asigumlaba anganba matamda Manipur chanaramba chana pathap kaya masil sing matamgi khonglei matung inna horakliba mirolna akau parai chalakli masimakti ishagi horakpam khangnanabagidamak horakliba mirolna thijanpham thokpra haibasi ngasidi wahang ama oirakli Manipurda ningthau palingai matamda nauroibamna ningthaugi macha masu senagani khori yanbamna angangi khoiri kakkani nganu kapamna nganu loigani sabungbamna ningthaugi macha masu pija pithak tawgani thangjamna thang sagani ngangomna konjai hungani ngasepamna nga semgani waikhomna wai khomgadabani haibana singba sintha asi yanthokki masigi matakta anaba layengnaba aroiba mathong mangam pangthokpada tawgadaba thau kaya chanabigi matung ina tawgadaba thabak thoram kaya gi matangdasu tongan yumnak sagai singda sintha yanthokki isam samna hairabada kanaguma ama laikhidaba matamda maibamna chup sabagi thabak tawgani khaidemna aroiba mathong mangamgi matamda haksang khaigani mangsa tabamna poloifam yangsingani matau asumna tongan ba thabak singi maduda mathau tawgadaba sintha sing akaknaba yumnak sagai singda sintha yanthokpagi fajarba masak Manipurda leiramki ningthau Loiyumbana panba matamda Manipurda yumnak singda masil yanthokpagi matangda makha taraduna Professor Joy Kumarna asumna hai yumnak sing asida Manipur gi development work sing asi abusuk shell to gimpim phadan bak bai tawdagi haibasima ihana napi masi pi bas yam nuai basi kaitagi masina maram oraga ngasai ningthau Loiyumba gi matam sida akhoi Manipur gi matam adu le mi sing ase phisa lonsa gi maramda yamne hen advance oire haibasima di masigi Loiyumba Shinyel na mek sing yawi aduna hariba handicraft ki mathau sing yam yawi loina ngasai hariba handicraft ki issue sing asida akhoi na category en thona khaidoi category amana phi saba category amana lang machu sangba aduna hariba phi sabagi category ase yumna kunthra gani thoide pi ana masida boina sariba phi se kari kaugi bo khoina khara hagada mung phi adagi chin phi lai phi wana kadang phi adagi lai phi tangkap adagi phirel adagi khoi langdum phi adagi yarong phi sarong phi asina singmase haidi hariba sing ando hariba phi sing kana sani mung phi harchi praman ko mungphi hayu matangda mungphi je kana sani hai matangda thingujam sagaina mungphi sagani ma mungphi na ta to phi chabe yadre adege mu
ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯤꯁꯤꯅ ꯀꯅꯥꯅ ꯁꯥꯅꯤ ꯂꯥꯏꯔ ꯂꯥꯛꯐꯝ ꯁꯥꯒꯦꯅ ꯁꯥꯒꯅꯤ ꯑꯗꯒꯤ ꯊꯤꯌꯥꯝꯅ ꯀꯔꯤ ꯁꯥꯒꯅꯤ ꯊꯤꯌꯥꯝꯅ ꯂꯥꯏꯐꯤ ꯇꯣꯡꯀꯞ ꯍꯥꯏꯕ ꯐꯤ ꯁꯥꯒꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯥꯏꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩ ꯂꯣꯏꯌꯨꯝꯕ ꯁꯤꯟꯌꯦꯜꯁꯦ ꯃꯁꯤꯗꯗꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯄꯜꯂꯦ ꯑꯗꯒꯤ ꯐꯤ ꯁꯪꯕꯁꯤ ꯃꯆꯨ ꯁꯪꯕꯁꯤ ꯌꯨꯝꯅꯥꯛ 10ꯗ ꯄꯤ ꯑꯗ ꯍꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯟ ꯃꯈꯟꯒꯤ ꯃꯆꯨ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯪꯉꯛꯀꯗꯣꯏꯅꯤ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯗ ꯐꯤ ꯁꯥꯕꯁꯤꯃ ꯄꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯐꯤꯁꯤꯡꯁꯤ ꯃꯈꯟ ꯃꯈꯟꯒꯤ ꯐꯤ ꯁꯥꯔꯛꯅꯕꯒꯤ ꯂꯪ ꯁꯪꯕꯁꯤꯁꯨ ꯐꯦꯃꯤꯂꯤ ꯃꯌꯥꯝꯗ ꯁꯪꯒꯅꯤ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯏꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ 이코노미ꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯗ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯗꯤꯕꯦꯂꯞꯃꯦꯟꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏ ꯌꯥꯎꯍꯟꯕꯒꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛꯇꯨꯃ ꯌꯥꯎꯏ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯅ माइबा माइबीसी अखोगी तसेंग तसेंग मरी मणिपुरदरी माइबा हाइबसी अखोगी समानिजमनी माइबा माइबीसी अदुबु अखोई तसेंग थबक्तरी अखोइसे अमरबदना अखोगी लाइटिंग थबक्सि तवी अमरबना अमसु अनाबा लाइमगी थबक्सि तवी माइबा माइबीसी हाइबा माइबा माइबीसे लोयुम्बा सिनियनसिगी मतुंगना अखोगी युमनाक चामगा अमदा अखोगी माइबा माइबीगी थबक्सि सिने अदुना मखोइसिंगसे कई कई तवी अखोगी हीलिंग तोबगी अनाबा फहननबगी अदगी अखोगी धर्म कर्म पांथोकपगी अदगी ऑफरिंग अखोगी करिगुम लाइदा कई कटपगी थबक अदगी अगा सीबा अमसुंग पोकपगी थबक असि लतना अखोगी सा भावबदा सैक्रिफाइस तोबगी रेकॉर्ड्स अदुम यावी अस्माइ तौदना हारिबा लोयुम्बा सियेन असिना मॉडर्नाइज तौदब होनबा लेबाक्तगी सासोनदा इकोनॉमिक एस्पेक्ट नतबदा अदगी आइनगी थोंगदा खंगदी पुनमसदा कंप्लीट मॉडर्नाइजेशन पोरनबगी रूम मसे मसी लोयुम्बा सियेन असिना पीबनी मणिपुर असी मालेमगी अरीब लैबाकसिंग मनुंगदा अमनी तरानिथोई सुब सही चादगी हौना लैबाक असिदा पालम निंगथौसिंगना लैंगाक लोनमदी अईब चना कांगलोन चना पथापसिंग चना हलंबा फिदम निंगाई ओइरबा मटिंग लैब लैबाक अम ओइरम्मी फिसा लोनसागी लमदसु चाखुटपगी थाक वांगना लेरम्मी असिगुमलबा मतम अमगी मटिंग लेरम्बा फुरुप असिगी ngasiगी ओइरबा फिबम तुंगी मराइबक असि करी ओइगदगी हाइबसि अमुक हन खंथबगी तंगाई फदब लेरकली मतम अमगी परिंग नाइब लेंगाकलोन अमदी मियामना लौगदब थौदा अदुना ngasi करम फिबमदा लेरिबा पुमनमक असि ngasiगी मिरोलना नैनफम थोक्तबरा मतंग असिदा आकाशवाणी इम्फालगी पाउ कांगमुन पुथोकचबा अखनब थौरम मणिपुर की पुवारीदा लोयुम्बा सिन्यल लोइजरे थौरम असिगी अईबा थोकचोम जोगेंद्रजित थौरम पुथोकपा गिन गांगते थौरम पुथोकपदा टेंगबांगबा थोकचोम हेरोजित लान थोकसखिबा ngangom किरण।